ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯃꯃꯥ ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯕꯤ ꯆꯤꯡꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯨꯔꯥꯒꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯪꯂꯥꯟꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯈꯨꯔꯥꯒꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅꯗꯤ ꯃꯗꯨ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯗꯦ꯫ ꯃꯈꯨꯔꯥ ꯊꯣꯏꯕꯗꯤ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯟꯗꯣꯝꯆꯥ ꯇꯕꯥꯕꯤꯗꯤ ꯏꯆꯥ ꯃꯤꯆꯥ ꯌꯥꯝꯅ ꯅꯥꯏꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯕꯥꯕꯤꯅ ꯏꯆꯥ ꯐꯥꯎꯕ ꯌꯣꯛꯄꯗ ꯀꯔꯥꯏꯅꯣ ꯍꯥꯏꯔꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯃꯤꯒꯤ ꯃꯆꯥ ꯑꯃꯃꯨꯛ ꯌꯣꯛꯁꯤꯜꯂꯤ꯫ ꯇꯕꯥꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯄꯣꯞ ꯊꯥꯖꯤꯟꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯇꯧꯕꯒꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯑꯩ ꯃꯃꯥ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯒꯅꯨ꯫ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯇꯧꯕ ꯃꯥꯟꯗꯦꯀꯣ꯫ ꯍꯣ ꯅꯅꯥꯏ ꯅꯨꯄꯤꯅ ꯂꯣꯟꯖꯔꯤꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯁꯅꯥꯃꯤꯠꯇꯗꯤ ꯆꯣꯏꯔꯣꯜ ꯑꯣꯏꯅ ꯎꯕꯤꯔꯝꯅꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯏ ꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯦ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠꯅꯤ꯫ ꯑꯣ ꯅꯪꯒꯤ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠꯇꯣ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯩ ꯇꯥ ꯑꯍꯟꯖꯥꯎ ꯍꯣꯏꯒꯤ ꯌꯨꯝꯊꯛ ꯀꯨꯞꯄꯗꯣ ꯉꯁꯤ ꯂꯣꯏꯁꯤꯟꯗꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯔꯗꯤ ꯈꯨꯠꯁꯨꯃꯟꯁꯨ ꯄꯤꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤꯅꯦ ꯃꯤꯒꯤ ꯁꯦꯜ ꯄꯨꯁꯤꯜꯂꯨꯕꯁꯤꯡꯗꯣ ꯈꯔꯗꯤ ꯄꯤꯊꯣꯛꯄ ꯉꯝꯂꯅꯤ꯫ ꯑꯉꯥꯡꯁꯤꯡꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯑꯍꯜꯖꯥꯎꯒꯤ ꯌꯨꯝ ꯁꯥꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯕꯅꯦ ꯍꯥꯏꯅ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯕꯥꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯩꯕꯨ ꯁꯦꯜꯁꯤꯡꯗꯣ ꯍꯦꯛ ꯐꯪꯕꯒ ꯃꯤꯒꯤ ꯁꯤꯡꯗꯣꯛꯄꯅ ꯐꯒꯗ꯭ꯔꯥ? ꯀꯥꯟꯅꯗꯦ꯫ ꯏꯄꯥꯝꯗ ꯍꯥꯟꯅ ꯊꯩꯍꯧꯗꯕ ꯌꯥꯗꯦ꯫ ꯏꯆꯥꯅꯒ ꯌꯥꯎꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯄꯥꯝ ꯆꯠꯂꯣ ꯍꯥꯏꯔꯛꯂꯕꯗꯤ ꯍꯌꯦꯡ ꯋꯥꯏ ꯏꯅꯤꯡꯇꯝꯅ ꯆꯥꯊꯛ ꯇꯧꯅꯕ ꯈꯖꯤꯛ ꯈꯖꯤꯛ ꯊꯩꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯅ ꯇꯕꯥꯕꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯂꯩꯔꯨꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯈꯨꯠꯇ ꯐꯅꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯪꯗꯤ ꯐꯅꯦꯛꯇꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕ? ꯏꯟꯗꯣꯝꯆꯥꯅ ꯁꯦꯜ ꯐꯔꯛ ꯇꯥꯏ ꯍꯥꯏꯕꯗꯨꯗ ꯑꯁꯤ ꯌꯣꯜꯂꯁꯤꯔꯅ ꯇꯧꯕꯅꯤ꯫ ꯀꯅꯥꯗ ꯌꯣꯟꯗꯧꯔꯤꯕ? ꯌꯣꯜꯂꯨꯅꯨ ꯑꯩ ꯑꯗꯨꯝ ꯁꯦꯠꯇꯣꯛꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯐꯅꯦꯛ ꯑꯗꯨ ꯇꯥꯞꯃꯨꯜꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯇꯕꯥꯕꯤꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯕꯥꯕꯤꯅ ꯀꯥꯏꯗꯒꯤ ꯐꯅꯦꯛꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯕꯨ ꯂꯣꯠꯂꯝꯃꯤ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯈꯨꯌꯥ ꯂꯨꯈꯨꯝ ꯐꯥꯎꯕ ꯎꯆꯦꯠ ꯐꯥꯛꯆꯦꯠꯇꯅ ꯊꯤꯕꯗꯤ ꯀꯔꯤꯁꯨ ꯐꯪꯗꯦ꯫ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯅ ꯂꯣꯠꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤ ꯐꯅꯦꯛ ꯑꯗꯨ ꯃꯉꯣꯟꯗ ꯄꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯁꯥꯗ ꯅꯞꯁꯤꯜꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅꯦꯛ ꯃꯆꯨ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅ ꯌꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯀꯨꯆꯨꯅꯒ ꯃꯨꯕꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅ ꯆꯨꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯁ ꯁꯤꯗꯤ ꯑꯩꯒꯤ ꯀꯨꯆꯨꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯅꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯁꯦꯠꯂ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯗꯨ ꯐꯅꯦꯛꯇꯨ ꯇꯥꯕꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯂꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯦ ꯂꯦꯜꯂꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯇꯕꯥꯕꯤꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ ꯀꯔꯤ ꯇꯧꯔꯕꯒꯦ? ꯍꯥꯏ ꯇꯧꯉꯝꯕꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯥꯏꯗꯅ ꯈꯥꯏꯔꯧ ꯂꯥꯏꯔꯧ ꯆꯦꯟꯗꯅ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯅ ꯑꯋꯥꯡꯒꯤ ꯍꯅꯨꯕꯤ ꯑꯁꯤꯗ ꯁꯦꯜ ꯂꯣꯟꯅ ꯄꯤꯔꯝꯂꯤꯕꯅꯦꯕ꯫ ꯏꯟꯗꯣꯝꯆꯥ ꯑꯋꯥꯡꯒꯤ ꯑꯕꯣꯛꯇꯣ ꯀꯟꯅ ꯉꯝꯗꯕ ꯑꯗꯨꯗ ꯃꯍꯩꯕ ꯇꯥꯅꯅꯕ ꯄꯤꯔꯨꯕꯅꯤ꯫ ꯀꯔꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯅꯝ ꯃꯊꯥ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ ꯑꯩ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯅꯪ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ ꯊꯦꯡꯅꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯅꯪ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯗꯨ ꯁꯥꯎꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯒ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯀꯞꯅ ꯀꯞꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯕꯥꯕꯤꯗꯨ
ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯆꯦ ꯃꯅꯦꯝ ꯈꯔꯒ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯅ "ꯏꯕꯦꯝꯃ ꯇꯕꯥꯕꯤ, ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯌꯣꯛꯂꯤꯕꯗꯨꯕꯨ ꯍꯌꯦꯡ ꯅꯪꯉꯣꯟꯗꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯅꯦ?" "ꯏꯆꯦ, ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏ ꯇꯥꯗ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯦ ꯈꯤꯇ ꯐꯥꯎ ꯃꯅꯥꯗ ꯍꯥꯞꯄ ꯌꯥꯗꯦ꯫ ꯑꯇꯣꯞꯄꯒꯤ ꯃꯆꯥ ꯅꯠꯇꯦ, ꯍꯦꯛ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯤ꯫ ꯃꯥꯅ ꯌꯣꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯌꯣꯛꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ." ꯇꯣꯝꯕꯤꯅ "ꯏꯆꯦ ꯇꯕꯥꯕꯤ, ꯃꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯕꯥꯕꯤꯗ ꯑꯣꯏꯗꯕ ꯆꯤꯔꯣꯜ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯇꯕꯥꯕꯤꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯐꯅꯕꯅꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯕꯥꯕꯤꯕꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ "ꯍꯥꯏ ꯆꯤꯡꯂꯦꯝꯕꯤ! ꯍꯥꯏ ꯆꯤꯡꯂꯦꯝꯕꯤ! ꯃꯗꯨꯒꯤ ꯄꯣꯝꯊꯥꯅꯕꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣꯅꯦ? ꯍꯥꯏ ꯆꯤꯡꯂꯦꯝꯕꯤ! ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ?" ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯑꯣꯏꯔꯣꯝ ꯑꯣꯏꯊꯔꯨꯕ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯗꯣꯝꯆꯥꯅ ꯀꯧꯕꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯗꯣꯝꯆꯥ, ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ꯫ ꯑꯗ ꯏꯗꯣꯝꯆꯥꯅ ꯀꯧꯕ ꯇꯥꯍꯧꯗ꯭ꯔꯤ." "ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ꯫ ꯑꯃꯨꯛ ꯆꯥ ꯑꯃꯨꯛ ꯇꯨꯝ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯣ꯫ ꯑꯩꯅ ꯁꯣꯝꯗ ꯏꯃꯨꯡ ꯑꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯈꯥꯏꯔꯧ ꯂꯩꯔꯧ ꯆꯦꯟꯕ, ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯔꯥ ꯂꯩꯔꯕ ꯑꯃꯒ ꯈꯨꯝꯕ ꯉꯝꯗ ꯇꯇꯨ ꯇꯇꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯊꯣꯏꯕꯒ ꯇꯕꯥꯕꯤꯒꯅ ꯀꯣꯝꯅ ꯍꯤꯡꯕ ꯉꯝꯂꯤꯕꯁꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯆꯤꯡꯂꯦꯝꯕꯤꯒꯤꯅꯤ ꯍꯥꯏꯅ ꯊꯝꯂꯝꯕ ꯂꯧ ꯏꯪꯈꯣꯜ ꯑꯗꯨꯅ ꯀꯣꯝꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯕꯗꯨ ꯇꯕꯥꯕꯤꯅ ꯀꯥꯎꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯕꯅꯤ꯫ "ꯌꯥꯔꯦ, ꯌꯦꯡꯅꯤꯡꯗ꯭ꯔꯦ! ꯈꯔ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯑꯃꯨꯛ ꯇꯩꯕ, ꯁꯤꯠ ꯊꯥ ꯁꯤꯟꯅꯇꯅ ꯑꯃꯨꯛ ꯇꯧꯔꯅꯤ꯫ ꯁꯦ, ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯊꯣꯡ ꯊꯥꯟꯕꯒꯤ ꯀꯣꯟꯁꯦ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯒꯤꯅꯦ ꯈꯣꯡꯉꯥꯝꯕꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯆꯜꯂꯨꯁꯣ." "ꯏꯗꯣꯝꯆꯥ, ꯏꯁꯤꯡꯗꯤ ꯁꯣꯛꯂꯒ ꯂꯩꯔꯕꯅꯤ." ꯊꯕꯛꯇꯨ ꯇꯧꯔꯦ ꯍꯥꯏꯔꯕꯗꯨꯗ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯁꯥꯎꯖꯤꯜꯂꯝꯃꯤ꯫ ꯀꯔꯥꯏꯗ ꯃꯔꯥꯜ ꯄꯤꯁꯤꯒꯦ ꯍꯥꯏꯅꯇ ꯈꯜꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯏꯁꯤꯡꯗꯣ ꯈꯔ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯒ ꯊꯝꯃꯨꯅꯦ꯫ ꯍꯣꯔꯦꯟ ꯈꯨꯠ ꯆꯥꯝꯕ ꯐꯥꯎꯕ ꯀꯣꯟꯅꯗꯕ ꯏꯁꯤꯡꯗꯣ ꯍꯩꯅꯗꯦꯅꯦ." ꯆꯤꯡꯂꯦꯝꯕꯤ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯈꯨꯝꯂꯨꯔꯗꯤ ꯑꯃꯨꯛ ꯆꯩꯔꯛꯂꯅꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯒ ꯂꯥꯏꯊꯣꯡ ꯊꯥꯟꯕꯒꯤ ꯀꯣꯟꯗꯨ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯋꯥ ꯑꯃꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ, ꯈꯨꯝꯗꯧꯒꯤ ꯃꯆꯤꯟꯁꯦ ꯊꯥꯡꯒꯠꯇꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯕꯥꯕꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯕꯥꯕꯤꯅ ꯆꯤꯡꯂꯦꯝꯕꯤꯗ ꯇꯊꯤ ꯇꯊꯤ ꯆꯩꯕꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯕꯥꯕꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥꯗꯨꯅ "ꯏꯆꯦ, ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯊꯤ ꯇꯊꯤ ꯆꯩꯕꯁꯦ ꯇꯧꯅꯨ. ꯑꯇꯥꯕꯅ ꯇꯥꯈ꯭ꯔꯒ ꯏꯆꯦꯕꯨꯁꯨ ꯐꯖ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯕꯤꯔꯣꯏꯌꯦ." "ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ. ꯃꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯄꯣꯝꯊꯥ ꯊꯥꯅꯔꯒꯅꯦ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤ ꯍꯥꯏꯁꯦ ꯈꯨꯜ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯕꯅꯤ. ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗꯅꯦ ꯐꯠꯇꯅ ꯉꯥꯡꯅꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯁꯦ. ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯁꯤꯁꯦ. ꯅꯠꯇꯦ, ꯅꯪꯅ ꯏꯆꯦꯒꯤꯗ ꯂꯥꯛꯂꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ?" "ꯏꯆꯦ, ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯑꯩꯒꯤ ꯊꯕꯛ ꯑꯃꯒꯤ ꯁꯦꯜ ꯈꯔ ꯃꯊꯧ ꯇꯥꯕ, ꯑꯗꯨꯗ ꯁꯦꯜꯗꯣ ꯏꯆꯦꯗꯒꯤ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ." ꯇꯕꯥꯕꯤ ꯁꯦꯜ ꯄꯜꯂꯛꯄꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯐꯤ ꯈꯔ ꯈꯔ ꯁꯥꯖꯕ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯀꯌꯥꯝ ꯌꯥꯝꯕꯅꯣ? ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯆꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯒꯤ ꯃꯧꯄꯥꯗꯨ ꯃꯥꯅ ꯄꯥꯝꯂꯤꯕ ꯁꯦꯜ ꯃꯁꯤꯡꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯕꯥꯕꯤꯒꯤ ꯋꯥꯈꯜꯗ ꯍꯥꯏꯔꯛꯂꯤꯕ ꯁꯦꯜꯗꯨꯗꯤ ꯆꯤꯡꯂꯦꯝꯕꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯜꯒꯗꯨ ꯁꯤꯁꯟꯅꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯆꯤꯡꯂꯦꯝꯕꯤ, ꯅꯪꯕꯨ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ. ꯏꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦꯅꯦ." ꯆꯤꯡꯂꯦꯝꯕꯤꯁꯨ ꯇꯕꯥꯕꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯗꯣꯝꯆꯥ, ꯑꯩꯕꯨ ꯀꯧꯔꯤꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯅꯪ ꯃꯥꯃꯁꯦ ꯁꯦꯜ ꯈꯔ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯅꯦ." "ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯏꯗꯣꯝꯆꯥ?" "ꯄꯪꯌꯥꯝ ꯌꯥꯝꯗꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯧꯄꯥꯅ ꯄꯥꯝꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯋꯥꯅ ꯇꯨꯡꯁꯤꯟꯖꯔꯤꯕ ꯁꯦꯜ ꯑꯗꯨ ꯄꯪꯂꯦꯝ ꯂꯦꯝꯍꯧꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ "ꯌꯥꯅꯤ ꯏꯗꯣꯝꯆꯥ, ꯑꯩ ꯂꯧꯊꯣꯛꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯁꯦꯜꯗꯨ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯕꯥꯕꯤꯒꯤ ꯃꯧꯄꯥꯗꯨ ꯆꯤꯡꯂꯦꯝꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯦꯜꯗꯨ ꯂꯧꯔꯒꯨꯝꯁꯤꯔ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯆꯦ, ꯑꯉꯥꯡꯁꯤꯅ ꯋꯥꯅ ꯂꯩꯇ ꯂꯩꯇ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜꯁꯦ
ꯑꯩ ꯂꯧꯔꯔꯣꯏꯗ ꯑꯇꯣꯞꯄ ꯀꯅꯥꯗꯒꯤꯅꯣ ꯍꯪꯂꯨꯔꯒꯦ ꯏꯕꯨꯡꯉꯣ ꯑꯇꯣꯞꯄꯗꯒꯤ ꯑꯃꯨꯛ ꯂꯧꯔꯒ ꯃꯊꯣꯏ ꯊꯤꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁꯤ ꯑꯗꯨꯝ ꯄꯨꯔꯣ ꯌꯥꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯃꯧꯄꯥ ꯅꯨꯄꯥꯗ ꯁꯦꯜ ꯑꯗꯨꯝ ꯂꯧꯅꯕ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯥꯃꯥ ꯁꯦꯜ ꯍꯥꯏꯗꯨ ꯑꯁꯤꯗ ꯂꯩꯔꯦ ꯃꯥꯃꯅ ꯏꯃꯧꯒꯤ ꯁꯦꯜꯗꯤ ꯊꯨꯅ ꯁꯤꯡꯂꯛꯀꯅꯤꯗ ꯇꯕꯥꯕꯤꯅ ꯑꯩꯈꯣꯏ ꯆꯤꯡꯂꯦꯝꯕꯤꯒꯤꯕꯨ ꯁꯤꯡꯂꯛꯄ꯭ꯔꯥ ꯁꯤꯡꯂꯛꯇꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯃꯧꯄꯥ ꯅꯨꯄꯥꯗ ꯁꯦꯜꯗꯨꯒꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯍꯥꯏꯔꯝꯃꯤ ꯃꯗꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯃꯥꯃꯥ ꯁꯦꯜꯗꯨ ꯁꯤꯡꯂꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯀꯔꯤꯒꯤ ꯁꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯏꯃꯧꯅ ꯋꯥꯅ ꯇꯥꯟꯖꯔꯒ ꯐꯔꯦ ꯏꯆꯦ ꯑꯩꯁꯨ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯒꯤ ꯃꯧꯄꯥꯗꯣ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯇꯥꯔꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯠꯆꯤꯜꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯏꯉꯛꯉꯛꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯈꯥꯕꯅ ꯆꯤꯡꯂꯦꯝꯕꯤ ꯅꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯖꯈꯠꯂꯛꯄꯁꯤꯗ ꯑꯩꯗꯤ ꯂꯩꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯅꯦ ꯈꯥꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯤꯕꯣ ꯆꯤꯡꯂꯦꯝꯕꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯈꯥꯕ ꯑꯩꯗꯤ ꯈꯥꯕꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯈꯥꯕꯅ ꯑꯩꯕꯨꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯗꯁꯨ ꯈꯥꯕꯅ ꯃꯥꯒꯤ ꯂꯝꯕꯤꯗꯨ ꯑꯃꯨꯛ ꯊꯠꯆꯤꯜꯂꯝꯃꯤ ꯈꯥꯕ ꯀꯔꯤꯃꯨꯛ ꯍꯥꯏꯗꯧꯕ ꯋꯥꯠꯂꯤꯒꯦ ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯑꯩꯒ ꯄꯣꯛꯃꯤꯟꯅꯖꯕ ꯏꯆꯜ ꯅꯨꯄꯤ ꯂꯩꯖꯩ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯏꯆꯜ ꯑꯃ ꯈꯟꯕ ꯉꯝꯂꯣꯏ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃ ꯇꯥꯕ ꯄꯥꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯈꯥꯕꯒꯤ ꯑꯁꯨꯝꯅ ꯑꯅꯝ ꯀꯟꯕ ꯃꯇꯧꯁꯤꯗ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯈꯥꯕ ꯑꯁꯨꯝꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯁꯦ ꯇꯣꯛꯄꯤꯌꯨ ꯑꯩ ꯈꯥꯕꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯆꯤꯡꯂꯦꯝꯕꯤꯅ ꯁꯥꯎꯔꯛꯄ ꯑꯗꯨꯗ ꯃꯇꯥ ꯑꯃꯅ ꯃꯥꯕꯨ ꯁꯥꯎꯗꯅꯕ ꯇꯞꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯐꯥꯔꯒ ꯂꯧꯔ ꯂꯣꯏꯔꯦ ꯅꯪ ꯑꯃ ꯐꯥꯕꯗ ꯀꯅꯥ ꯀꯩꯗꯧꯗꯣꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯆꯤꯡꯂꯦꯝꯕꯒꯤ ꯈꯨꯗꯥꯡꯗꯨ ꯀꯟꯅ ꯆꯤꯡꯂꯛꯂꯝꯃꯤ ꯈꯥꯕ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯈꯥꯕꯅ ꯆꯤꯡꯂꯤꯕ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯃꯈꯨꯠ ꯑꯃꯅ ꯁꯠꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯜꯂꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯜꯂꯕ ꯃꯄꯥꯡꯒꯜ ꯑꯗꯨꯗꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯩꯅꯣ ꯃꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯁꯤꯗ ꯑꯁꯨꯛ ꯑꯀꯟ ꯑꯔꯤꯡ ꯑꯣꯜꯂꯤꯕ ꯑꯁꯤꯗꯤ ꯄꯥꯡꯗꯕ ꯑꯌꯥꯝꯕꯁꯤꯡꯇꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯥꯕꯗꯤ ꯇꯤꯡ ꯁꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗꯤ ꯊꯥꯗꯣꯛꯇꯕꯤ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯐꯥꯕꯅꯤ ꯍꯩꯅꯗ꯭ꯔꯒꯅ ꯑꯁ꯭ꯋꯥꯏꯗ ꯆꯠꯊꯣꯛꯈ꯭ꯔꯣ ꯊꯧꯕꯅ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯕꯨ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯂꯒ ꯅꯝ ꯍꯥꯗꯅ ꯂꯧꯅꯤ ꯈꯜꯂꯤꯕꯅꯦꯕ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯃꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯁꯥꯎꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯊꯧꯕꯗꯤ ꯈꯥꯕꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯍꯦꯟꯅ ꯈꯥꯕ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯕꯁꯦ ꯇꯧꯅꯨ ꯇꯧꯅꯨ ꯈꯣꯟ ꯈꯔ ꯋꯥꯡꯂꯒ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯂꯒ ꯅꯪꯅ ꯉꯝꯂꯦ ꯈꯟꯕꯗꯣ ꯑꯌꯥꯕ ꯃꯤꯗ ꯄꯪꯇꯧ ꯇꯧꯕꯅ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏꯔꯣꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅꯤꯗꯨ ꯈꯟꯅꯔꯛꯀꯦ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯈꯥꯕꯒ ꯂꯥꯛꯃꯤꯟꯅꯕ ꯈꯔꯅ ꯈꯥꯕꯕꯨ ꯈꯥꯝꯂꯝꯃꯤ ꯊꯧꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯈꯔꯅ ꯃꯥꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯈꯥꯕꯁꯨ ꯁꯥꯎꯅ ꯃꯇꯥꯎ ꯈꯔꯅ ꯈꯥꯝꯂꯒ ꯄꯨꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯤ ꯄꯥꯈꯠꯄꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯕꯅꯤ ꯊꯧꯕꯅ ꯏꯆꯜ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯍꯥꯟꯅꯅ ꯈꯪꯕ꯭ꯔꯥ ꯏꯕꯨꯡ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡꯅꯤ ꯐꯔꯦ ꯃꯇꯨꯡꯗꯗꯤ ꯂꯩꯀꯥꯏꯒꯤ ꯅꯕꯨꯡꯁꯤꯡ ꯑꯣꯏꯔꯁꯨ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯣꯏ ꯏꯕꯨꯡ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯍꯣꯏꯁꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯕꯥꯕꯤꯗꯨ ꯂꯩꯀꯥꯏ ꯀꯣꯏꯕꯗ ꯃꯤꯅ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯍꯧꯒꯤ ꯈꯥꯕꯒ ꯊꯧꯕꯒ ꯈꯠꯅꯒꯦ ꯇꯧꯕꯗꯨ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯕꯨ ꯀꯣꯏꯀꯧ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯗꯣꯝꯆꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯏꯗꯣꯝꯆꯥ
इमुंगदा लमदा सिलुबनी करी तौरगे काई इबे मसक फजबिया इबे मगे हाक्तक्ता खुल्ले काइसे इमु नाइ मुतानाबा सोइरोइ दौरी इदोमचा करी तौबा यावरगे अइबु वाखल मै ताद्रे तारुये नंगी द सक फजरबने हाइननिया नपल कारिङैदा मयामना ngangnariसे ताबदा अइदिनिया माइसे थमम लैत्रे इबे मदि मयामना कोइतान तानरे खन्दना वाखल नुगाइरमगनी असि हाइतुना ताबाबिना चिंगलेंबीबु तथी अमुक चैरमी चिंगलेंबी माने करी अरानबा तौख्रगे खनबदा खनफम खंगलमदे तंजा अदुदा थोइबसु थबक चथोकलोरगा हंजिलकपगा मपा चादरमी हाइ नुपी करी मुक तौरे नमिदांग वाइरमसिदा क्वाक तौना मु खोंगलमीदुबो हो अइदि क्वाकनिननिया खोंगबा लेपा यादेना खोंगजरिबनी तानिंगदेको नुपी हाइबेमा चथोइबिया चंगो नंगसु इमुंगदना थौतौजरुरो चिंगलेंबी मखुराने इमुंग चंगलो हाइबदुदा करीसो हाइरमदा तुमिना चनखिरमी थोइबना नुपी इचासे ममा मपा नौना काइनख्रबनी नंगना लूना चाना तौबिगद्रा हाइरगा अदुमना तथी चैबदु अइ ताबा नुगाइते हो अइदि फत्तबिने अइना फनबा हाइरुबा खुदिंगसिसु मोइतादि फत्तना अदुम खलमनी फत्तना खनबगी वा नतेनि फजना ताकपि तंबियो हाइबनिने फजना हाइबदनिया लौरक्तबगिनि असि हाइदुना तबाबी मीना तमलकपा पाउदु माना मुखरे हेना मचु थाकलगा मपुरोइबदा तमलमी अदुबु थोइबदी मागी नुपीगी वारीदु तारगा नोक्तुम नोक्थोरक्लमी कइनुन्या अइना हाइरिबसिदा करी नोक्निंबा याउगे मोइताना अदुम थवाइताना नोक्पिरिबदुबो नुपी नंगना तमलिबदु ताबदा अइदि नोक्निंबनाबु सिरि नत्ते नुपा मचासिंगदु इचाना खदरु लाउ हाइना कौबदि नतेदना नुपा हाइसिदि फजब नुपी उबा यादबनी मखोइना मित्यें कारन चलकपा अदुबु इचाना फजरुबगी मराल नतेदना असि हाइदुना थोइबा थौसादना नोक्तुना इमुंगदा चंखिरमी मपुरोइबगी मतौदु उबदा तबाबिदि हेना खोइदौ थितपा हाइदु ओइरमी मखै मपा मचासिदि मता अमनिना असि हाइदुना तबाबी साउना फी कामना इमुंगदा चंखिरमी असुमना नुमित खरा हौख्रे थौबदु चिंगलेंबीबु थेंनखिबा मफम अदुदा नुंगते नुमित खुदिंगी चिंगलेंबीबु थोक्लकपा ngaइजरमी अदुबु सोमदना तबाबिना चिंगलेंबीदु युमदगी हेंदोकपा यारोइ हाइना हेंदोकहलमदे थेंबोंगना इदो नंगना ngaइरिबा नुपीदु सुक्लाक लाक्तोबा मांद्रेदा लाक्निबा इदो नंगना ngaइरिसे असेंगबो तैबोंग मिनिको अइदि तैबोंग मीबु मांद्रबनी लाइदो मानसिलकले तैबोंग मिनि हे खोइमोइसु खंगमनी अदुदि मोइ गोइना ngaइमिना याद्रो असि हाइदुना मखोइ अनिदु वारी सादुना चिंगलेंबीबु थोक्लकप्रा हाइना ngaइदुना लैरमी तंजा अदुदा मखोइगी मनाक्ता खाबसु मताउ अनि अहुमगा चंगलकलमी मदु उबदा थौबदु हाइनदा ममाइदु लैथोक्लगा लैखिरमी खाबना खुल्ले काइसे सक हाउतबा मी यामना लाक्तौरी अदुना मुक्तंग फुदेक्ट्रदि यारोइदौरी थेंबोंगना ए कइनोन्या अतोपा खुलदगी लाक्पा मीदा अदुमना तौरदि नखोइगी खुलगी लैसाबी मयामदुदि खोमो लोइना फावबा तारेन्या ए मसक्सिगा nganglakliba khondaसिगा मोशी पुलप थुपचिंदनाबा हेरा अदुदे हाइनि अइसु ngसाइदगी तागेन ताबनि मी फुबा हाइबसे सोमदा ओइरबै खलुरब्रो असि हाइदुना थेंबोंदु सावगलके तौरमी मदु उरगा खाबदि यामना नोक्लमी पिसक पिकलगा साउरिने तौरिदु खाबदि पंगनोक्ता नोक्निंबा हाइदु ओइरमी अदुना थौसादना नोक्लमी मदु उरगा थेंबोंदु हेना साउनिंबा हाइदु ओइरमी अदुना मसादु फिंगलकलमी थौबना इदो मखोइगा मानरुनुबा मखोइसिदि खुलसिदा मथों हुक्तबदा ममिंग चलबनी असि हाइदुना लोना थौबना थेंबोंगी मनाकोंगदा चिरोल तौदुना थेंबोंबु साउदना बाहाइरमी थेंबोंसु थौबगी वादु ताबदा वाखल तारे हाइगो मंगक्तु नोमलमी थेंबोंगना इता हाइगद्रा इयाम हाइगद्रा खाबना जहिदि अखोइना खरा लिंगना लेरमदौ माने अदुना इयाम हाइना कौरोने खाबगी वादु ताबदा थेंबोंदु सक्ति हाउति हाइना लोना सोंजरमी इयामा सुमदौबनी खोइसे नखोइगी खुलसिगी ख्वाइदगी मसक मतौ फजबीदो अमुक तौनजगी तौबनी कइनो नंगना हाइसे चिंगलेंबीरो अहोय चिंगलेंबी हाइब्रा कइनो अदु मुक तौनजगी यारगदि इयामना मुक्ता गौथोपिरो खाबा थेंबोंगी मी उसितबा मतौदुदा साउनिंगबना लोइरुरबा माली करी हाइबा हाइदुना थेंबोंगी ममाइदा कुतुमना सुखिरमी मदु उबदा थौबसु साउना खाबगी ममाइदा खुतुमना सुरमी
ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯃꯈꯩ ꯐꯨꯅꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ "ꯏꯇꯥꯎ ꯇꯣꯛꯂꯨꯁꯤ ꯌꯥꯔꯤꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯊꯧꯕꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯈꯥꯕꯒꯤ ꯃꯇꯥꯎꯁꯤꯡꯗꯨꯁꯨ ꯈꯥꯕꯕꯨ ꯀꯟꯅ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯈꯥꯕꯅ "ꯅꯈꯣꯏ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯍꯦꯛ ꯂꯥꯛꯂꯕ ꯁꯤꯔꯦ ꯈꯪ꯫ ꯊꯧꯕꯅ "ꯂꯥꯛꯅꯤ, ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯅꯤ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦ, ꯃꯁꯤꯗ ꯍꯥꯠꯂꯒꯦ꯫ ꯍꯥꯠꯂꯣꯅꯦ, ꯍꯥꯠꯂꯣꯅꯦ ꯉꯝꯂꯗꯤ ꯍꯥꯠꯂꯣ, ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯍꯥꯏꯒꯠꯂꯤꯕ ꯉꯛꯇꯣ ꯊꯨꯗꯦꯛꯄꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯅꯕ ꯌꯥꯗꯕ ꯃꯈꯩ ꯈꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕ ꯈꯥꯝꯗꯣꯛꯅꯕ ꯌꯥꯗꯅ ꯈꯠꯅꯕ ꯑꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯃꯅ "ꯍꯥꯏ ꯈꯥꯕ, ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯔꯥꯛꯄꯗ ꯈꯠꯅꯍꯧꯔꯤꯗꯤꯌꯥ? ꯏꯅꯦ, ꯃꯈꯣꯏꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ, ꯃꯤꯒꯤ ꯈꯨꯜꯗ ꯂꯥꯛꯂꯒ ꯑꯐꯥꯎ ꯌꯥꯝꯅ ꯁꯥꯏ꯫ ꯍꯥꯏ, ꯅꯈꯣꯏꯁꯨ ꯈꯨꯜꯁꯤꯗ ꯀꯣꯏꯕ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯃꯤ ꯈꯠꯅꯕ ꯍꯧꯔꯤꯅꯣ?" ꯊꯦꯝꯕꯨꯡꯅ "ꯏꯅꯦ, ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯈꯠꯅꯕ ꯍꯧꯔꯛꯂꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯍꯧꯒꯦ? ꯍꯧꯔꯤꯗꯨꯗꯤ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯗꯨꯝꯅ ꯁꯨꯔꯛꯏꯗꯨꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏ ꯑꯃꯠꯇ ꯌꯦꯠꯅꯔꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯗꯨꯅ ꯃꯈꯣꯏꯅ ꯌꯦꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯗꯅꯕ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯉꯥꯡꯕꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ "ꯅꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯅꯨꯀꯣ." "ꯍꯣꯏꯅꯦ." "ꯍꯥꯏ ꯈꯥꯕ, ꯃꯤꯗꯤ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯍꯥꯏꯔꯤ, ꯅꯪꯗꯤ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯥ?" "ꯅꯦ, ꯑꯩꯈꯣꯏꯁꯨ ꯃꯇꯨꯡꯗ ꯀꯩꯝ ꯇꯧꯔꯔꯣꯏ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯌꯨꯝꯗ ꯍꯟꯅꯔꯣ." ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯊꯧꯕꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯄ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯎꯔꯝꯃꯤ꯫ "ꯏꯇꯥꯎ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯉꯁꯤ ꯎꯅꯗ꯭ꯔꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯂ ꯂꯣꯏꯔꯦ꯫ ꯆꯠꯅꯤꯕ ꯌꯥꯝꯅ, ꯑꯩꯅ ꯃꯊꯣꯡ ꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯅꯪꯅ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕ ꯍꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯅꯪ ꯁꯣꯛꯂꯛꯂꯕꯅꯤꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯈꯠꯅꯔꯨꯔꯦ꯫ ꯏꯇꯥꯎ, ꯃꯥꯒꯤ ꯈꯣꯟꯗꯥꯗꯣ ꯍꯧꯃꯟꯗꯕꯗꯨꯗ ꯑꯩꯁꯨ ꯋꯥ ꯈꯔꯗꯤ ꯍꯥꯏꯍꯧꯔꯒꯦꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯐꯖꯔꯦꯕ ꯍꯧꯖꯤꯛꯇꯤ ꯈꯠꯅ ꯆꯩꯅ ꯊꯣꯛꯂꯕꯅꯤꯅ, ꯍꯥꯟꯅꯗꯒꯤ ꯊꯣꯛꯂꯛꯇꯕꯤ ꯂꯩꯔꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯕꯗꯤ ꯐꯪꯂꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯁꯥꯎꯅ ꯒꯝ ꯒꯝ ꯊꯥꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯊꯧꯕ ꯁꯥꯎꯔꯦ ꯈꯪꯕꯅ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯁꯥꯎꯗꯅꯕ ꯀꯟꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯧꯕꯒ ꯈꯥꯕꯒ ꯐꯨꯅꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯅ ꯇꯕꯥꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯇꯕꯥꯕꯤꯅ "ꯏꯕꯦꯝꯃ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡ ꯐꯝꯕ ꯁꯣꯏꯔꯣꯏꯗꯧꯔꯤ." ꯑꯄꯥꯕꯤꯅ "ꯏꯆꯦ, ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯔꯨꯔꯗꯤ ꯈꯨꯜ ꯃꯤꯌꯥꯝꯅ ꯃꯤ ꯋꯥ ꯉꯥꯡꯅꯩ ꯍꯥꯏꯅꯤ ꯈꯟꯗꯅ ꯍꯥꯏꯗꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯍꯥꯛꯇꯛꯇ ꯀꯨꯜꯁꯦ ꯏꯃꯨ ꯅꯩꯃꯨ ꯇꯥꯟꯅꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯏꯕꯦꯝꯃ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯈꯔ ꯍꯦꯛ ꯉꯥꯡꯗꯨꯔꯁꯨꯅꯦ ꯅꯈꯣꯏꯒꯤ ꯅꯇꯩꯅ ꯍꯦꯛꯇ ꯀꯟꯈꯠꯂꯤ꯫ ꯑꯩꯁꯦ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯅꯦ ꯈꯔ ꯉꯥꯡꯕ ꯌꯥꯕꯗꯤ ꯉꯥꯡꯂꯨꯈꯤꯒꯦ꯫ ꯏꯆꯦ, ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯏꯃꯨ ꯅꯩꯃꯨ ꯇꯥꯟꯅꯕ ꯁꯤꯟꯅꯨ ꯍꯥꯏꯅ ꯈꯔ ꯉꯥꯡꯕꯤꯌꯨ." ꯇꯕꯥꯕꯤ ꯃꯧꯁꯤꯡꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯗꯨꯅ ꯃꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯧ ꯑꯅꯤ ꯑꯍꯨꯝꯗꯨꯗꯤ ꯃꯥꯅ ꯆꯠꯈꯤꯕꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯒ ꯅꯣꯛꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯕꯥꯕꯤꯗꯨ ꯁꯥꯎꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯆꯤꯡꯂꯦꯝꯕꯤꯕꯨ ꯂꯥꯛꯇꯅ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯗꯣꯝꯆꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯟꯗꯣꯝꯆꯥ, ꯀꯔꯤ ꯇꯧꯔꯕꯒꯦ?" "ꯃꯁꯤꯗꯩꯁꯤꯗ ꯁꯤꯊ ꯁꯤꯟꯅꯗꯅ ꯏꯟꯗꯣꯝꯆꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯥꯏꯅ! ꯋꯥꯊꯣꯛꯆꯥꯎꯕꯤ ꯏꯕꯦꯝꯃ, ꯏꯕꯦꯝꯃꯒꯤ ꯍꯥꯛꯇꯛꯇ ꯈꯨꯜꯁꯦ ꯏꯃꯨ ꯅꯩꯃꯨ ꯇꯥꯟꯅꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯅ ꯈꯨꯜ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯦ ꯏꯕꯦꯝꯃꯗꯤ ꯇꯥꯕꯤꯔꯝꯂꯣꯏꯅꯦ." "ꯏꯟꯗꯣꯝꯆꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ." "ꯀꯔꯥꯏꯗꯒꯤ ꯋꯥꯈꯜ ꯇꯥꯅꯤ ꯍꯥꯏꯒꯦ? ꯋꯥꯈꯜ ꯂꯩꯕꯤ ꯁꯥꯔꯤꯉꯩꯗ ꯁꯣꯝꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯈꯪꯂꯝꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯆꯤꯡꯂꯦꯝꯕꯤꯗ ꯊꯧꯕꯒ ꯈꯥꯕꯒ ꯐꯨꯅꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ "ꯏꯟꯗꯣꯝꯆꯥ, ꯃꯣꯏꯗꯤ ꯀꯔꯤꯒꯤ ꯈꯠꯅꯔꯤꯅꯤ ꯍꯥꯏꯒꯦ?" "ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯒꯤ ꯋꯥꯍꯧꯒꯤ ꯑꯣꯏꯗ꯭ꯔꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤ ꯉꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯗꯣꯝꯆꯥꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ? ꯀꯅꯥꯗꯁꯨ ꯂꯥꯟꯕ ꯍꯩꯖꯗꯕꯤ ꯑꯩꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯛ ꯑꯋꯥꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯄꯤꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯥꯂꯦ ꯃꯄꯣꯛꯄꯤ, ꯅꯍꯥꯛꯄꯨ ꯅꯆꯥꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯕꯗꯨꯗ ꯊꯣꯏꯕ
ꯍꯦꯛ ꯄꯣꯛꯆꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯌꯥꯝꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯑꯗꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯆꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯌꯥꯎꯔꯒꯦ? ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯕꯣ? ꯆꯤꯡꯂꯦꯝꯕꯤ ꯃꯈꯨꯔꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯔꯝꯕ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯄꯥꯕꯨꯡꯆꯥ, ꯅꯆꯥ ꯀꯔꯤꯁꯨ ꯄꯦꯟꯗꯕ ꯂꯩꯖꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯏ ꯏꯃꯛ ꯃꯛꯁꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯄꯥꯜ ꯑꯗꯨꯗ ꯀꯨꯏꯅ ꯂꯦꯞꯂꯝꯗꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯨꯏ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯣ, ꯑꯩꯅꯕꯨ ꯀꯔꯤ ꯀꯔꯤꯕꯨ ꯍꯥꯏꯗꯣꯔꯤꯒꯦ? ꯅꯆꯤꯟ ꯊꯤꯅꯨ, ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯏꯆꯥꯁꯤꯅ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯇꯧꯕ ꯅꯠꯇꯦ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯅꯤ꯫ ꯍꯥꯏꯌꯣ, ꯀꯌꯥꯗ ꯍꯩꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯅ ꯇꯝꯂꯛꯄ ꯄꯥꯎꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯖꯤꯜꯂꯛꯂꯒ ꯅꯪꯅ ꯏꯆꯥꯁꯤꯗ ꯍꯦꯛꯇ ꯇꯥꯏꯅꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯈꯟꯅꯔꯤꯕꯗꯨ ꯃꯥꯅ ꯏꯟꯁꯤꯜꯂꯒ ꯈꯠꯅꯍꯜꯂꯨꯕꯁꯨ ꯅꯠꯇꯦ꯫ ꯍꯣꯏꯅꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯀꯟꯈꯠꯂꯣ, ꯑꯗꯨꯒ ꯃꯍꯥꯛ ꯊꯛꯀꯤꯅꯦ ꯏꯃꯨ ꯅꯩꯃꯨ ꯇꯥꯟꯅꯔꯒ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯒ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯅꯕ꯫ ꯊꯣꯏꯕ ꯇꯕꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯁꯥꯐꯨ ꯀꯟꯅ ꯇꯕꯥꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯇꯕꯥꯕꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯣꯏꯇꯥꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯦꯕ꯫ ꯐꯩ, ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯆꯠꯀꯅꯤ꯫ ꯆꯠꯈꯣ, ꯅꯄꯥꯝꯅꯦꯅ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯕ ꯌꯥꯗꯣꯔꯤꯒꯦ? ꯑꯁꯤ ꯊꯣꯛꯅꯤ ꯈꯪꯗꯅ ꯑꯩꯁꯨꯅꯦ ꯏꯄꯥꯝꯗ ꯂꯩꯕ ꯌꯥꯅꯕ ꯂꯣꯟꯅ ꯊꯩꯔꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯄꯥꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯇꯕꯥꯕꯤ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯃꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯅ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗ ꯈꯥꯝꯗꯣꯛꯀꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯣꯝꯆꯥꯅ ꯃꯄꯥꯝ ꯆꯠꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯇꯇꯨ ꯌꯦꯡꯗꯨꯅ ꯏꯗꯣꯝꯆꯥ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯨ꯫ ꯏꯗꯣꯝꯆꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯌꯨꯝꯁꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯏꯕꯦꯝꯃ ꯂꯤꯂꯥ ꯍꯩꯕꯤ, ꯏꯕꯦꯝꯃꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯂꯤꯂꯥꯗꯣ ꯑꯗꯨꯝ ꯁꯥꯟꯅꯕꯤꯍꯧꯔꯣ꯫ ꯑꯩꯈꯣꯏꯗꯤ ꯏꯕꯦꯝꯃꯒꯤ ꯂꯤꯂꯥꯗꯣ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤ ꯆꯤꯡꯂꯦꯝꯕꯤꯅ ꯈꯥꯝꯕ ꯇꯥꯗ ꯁꯥꯎꯅ ꯃꯄꯥꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯗꯣꯝꯆꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯤꯡꯂꯦꯝꯕꯤꯅ ꯊꯧꯕ ꯑꯃꯗꯤ ꯈꯥꯕꯕꯨ ꯃꯐꯝ ꯃꯇꯝ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯊꯥꯡ ꯄꯤꯗꯨꯅ ꯎꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯅꯈꯤꯕ ꯃꯇꯝ ꯆꯞ ꯆꯥꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯈꯣꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕꯅ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯈꯤꯗ꯭ꯔꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯦꯗ꯫ ꯊꯧꯕꯅ ꯌꯨꯝꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤ ꯌꯧꯔꯛꯄꯗ ꯃꯤꯍꯨꯟꯁꯦ ꯀꯥꯡꯕꯅ ꯂꯣꯏꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯣꯡ ꯍꯥꯗꯅ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯆꯤꯡꯂꯦꯝꯕꯤ, ꯈꯥꯕꯅ ꯆꯤꯡꯂꯦꯝꯕꯤ, ꯑꯩꯗꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯤ ꯁꯛ ꯍꯥꯎꯇꯕꯁꯤꯁꯨ ꯀꯧꯔꯤꯁꯦ? ꯊꯧꯕꯅ ꯀꯩꯅꯣ ꯁꯛ ꯍꯥꯎꯇꯕ ꯍꯥꯏꯗꯤ? ꯆꯤꯡꯂꯦꯝꯕꯤꯅ ꯏꯕꯨꯡ ꯑꯅꯤꯃꯛ ꯑꯝꯇ ꯐꯤꯡꯒꯠꯄꯤꯈꯤꯅꯨ꯫ ꯅꯆꯜꯅ ꯏꯕꯨꯡ ꯑꯅꯤꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯗꯅ ꯃꯐꯝꯁꯤꯗ ꯀꯧꯖꯕꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯤꯡꯂꯦꯝꯕꯤꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯥꯎꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ, ꯃꯍꯥꯛꯇꯤ ꯃꯃꯥ ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯕꯅ ꯑꯍꯜ ꯑꯣꯏꯕꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯃꯁꯨꯅ ꯏꯟꯊꯣꯛꯄꯤꯔꯕ ꯑꯍꯜꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯧꯕꯒ ꯈꯥꯕꯒꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯧꯕꯅ ꯐꯔꯦ, ꯏꯆꯜꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯅꯕꯨꯡꯃꯛꯅꯤ ꯈꯜꯂꯨ꯫ ꯏꯆꯜꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯕꯨꯡꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯈꯥꯕꯅ ꯆꯤꯡꯂꯦꯝꯕꯤ, ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯏꯆꯜꯃꯛꯅꯤ ꯈꯜꯂꯒꯦ꯫ ꯏꯆꯜꯅ ꯍꯣꯠꯅꯕ ꯈꯨꯗꯤꯡꯗ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯊꯧꯕ ꯑꯃꯗꯤ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯦꯟꯕ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯥꯔꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯕ ꯑꯃꯗꯤ ꯈꯥꯕꯅ ꯂꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤ ꯅꯥꯀꯜ ꯑꯃꯗꯤ ꯁꯪꯇꯥꯏꯅꯕ ꯉꯝꯂꯦ ꯈꯜꯂꯨꯕꯗ ꯋꯥꯈꯜꯗꯨ ꯈꯔ ꯌꯥꯡꯖꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯑꯃꯨꯛ ꯈꯜꯂꯨꯕꯗ ꯋꯥꯈꯜꯗꯨ ꯋꯥꯗꯕ ꯉꯝꯗꯦ꯫ ꯃꯈꯨꯔꯥꯁꯨ ꯃꯗꯣꯝꯆꯥꯅ ꯃꯄꯥꯝ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯏꯈꯜ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯈꯨꯔꯥꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯃ ꯊꯥꯔꯒ ꯃꯥꯏꯕ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯅ ꯊꯣꯏꯕꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯕꯦꯝꯃ ꯃꯄꯥꯜꯗ ꯊꯣꯛꯂꯣ, ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯍꯣꯏ ꯏꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯕꯗꯨ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯃꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯇꯕꯥꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯕꯥꯕꯤꯅ "ꯏꯕꯦꯝꯃ ꯇꯧꯉꯝꯕꯤ, ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ?" "ꯏꯗꯣꯝꯆꯥ, ꯄꯥꯕꯨꯡꯆꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ. ꯃꯥꯏꯕꯅ ꯉꯁꯤ ꯍꯌꯦꯡ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ. ꯏꯗꯣꯝꯆꯥꯁꯨ ꯌꯨꯝꯗ ꯆꯠꯂꯁꯤ." "ꯆꯤꯡꯂꯦꯝꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯕꯥꯕꯤꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯐꯝꯁꯦꯟ ꯐꯝꯉꯥꯛ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯅ "ꯅꯨꯄꯤ, ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯊꯥꯗ ꯏꯇꯩꯃꯅꯁꯨ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ. ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯒꯅꯤ ꯊꯥꯖꯗ꯭ꯔꯦ. ꯑꯗꯨꯅ ꯅꯪꯅ ꯏꯆꯥꯁꯤꯕꯨꯅꯦ ꯀꯨꯞꯅ ꯁꯦꯟꯅꯔꯛꯎꯀꯣ." "ꯃꯣꯏꯇꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯃꯣꯏꯇꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ." "ꯅꯨꯄꯤ, ꯅꯪ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯌꯦꯡꯁꯤꯜꯂꯛꯂꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ?" "ꯃꯣꯏꯇꯥ, ꯑꯩ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯦꯡꯁꯤꯟꯒꯅꯤꯌꯦ. ꯁꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯌꯨꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯊꯣꯏꯕꯕꯨ ꯄꯣꯊꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯨ ꯄꯣꯊꯥꯎ ꯍꯥꯏꯕ ꯌꯥꯗ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯁꯤꯕ ꯉꯝꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯝꯂꯒ ꯊꯣꯏꯕꯁꯨ ꯂꯩꯀꯠꯅꯕ ꯉꯝꯗ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥꯗ ꯉꯥꯏꯔꯕꯗ ꯆꯤꯡꯂꯦꯝꯕꯤꯅ ꯃꯗꯣꯝꯆꯥꯒ ꯇꯥꯟꯅꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯃꯁꯨꯅ ꯏꯟꯊꯣꯛꯄꯤꯔꯕ ꯑꯍꯜꯁꯤꯡꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯁꯪꯂꯦꯟ ꯑꯃ ꯁꯥꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯑꯍꯜꯁꯤꯡꯗꯨꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯪꯂꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯅꯁꯨ ꯆꯤꯡꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤ ꯑꯍꯜꯁꯤꯡꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫